ꯅꯤꯡꯊꯝꯊꯥꯗ ꯄꯣꯔꯣꯡꯒ ꯍꯋꯥꯏꯗ꯭ꯔꯥꯛꯀ ꯊꯣꯡꯕ ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯀꯌꯥ ꯀꯗꯧꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯨꯖꯥꯔꯤꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯄꯥꯝꯖꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯎꯅ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯅꯀꯣ ꯄꯣꯔꯣꯡꯒ ꯍꯋꯥꯏꯗ꯭ꯔꯥꯛꯀ ꯊꯣꯡꯕ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯂꯥꯏꯅ ꯈꯤꯇꯪꯁꯨ ꯁꯝꯅ ꯊꯣꯡꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯊꯣꯛꯑꯒ ꯀꯨꯏꯅ ꯊꯣꯡꯕ ꯅꯠꯇꯕ ꯃꯄꯥꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯡ ꯊꯣꯡꯕꯁꯦ ꯑꯗꯣ ꯅꯤꯡꯊꯝꯊꯥꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯡꯍꯧꯗ꯭ꯔꯒꯗꯤ ꯁꯨꯝ ꯃꯣꯏꯒꯤ ꯄꯥꯝꯖꯕꯁꯨ ꯈꯔ ꯇꯧꯗ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯄꯣꯔꯣꯡꯁꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯀꯦꯖꯤ ꯑꯃ ꯐꯕꯥꯠꯇꯦ ꯑꯗꯨꯝ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝꯕꯨꯗꯤ ꯀꯣꯟꯅꯩꯌꯦ ꯑꯗꯨꯒ ꯄꯣꯔꯣꯡꯗꯤ ꯁꯦꯝꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏꯗꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯐꯖꯅ ꯁꯦꯝꯗꯣꯛꯑꯦ ꯃꯇꯣꯡꯁꯦ ꯈꯤꯇꯪ ꯆꯥꯎꯃꯟꯈꯔꯦ ꯄꯣꯔꯣꯡ ꯊꯣꯡꯕꯗꯗꯤ ꯄꯤꯁꯁꯤꯡꯁꯦ ꯈꯤꯇꯪ ꯄꯤꯛꯇꯛ ꯄꯤꯛꯇꯛꯅ ꯁꯦꯝꯅꯩꯀꯣ ꯑꯗꯨꯝ ꯑꯄꯥꯝꯕ ꯆꯥꯡꯗ ꯁꯦꯝꯕ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯒ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯍꯦꯛ ꯁꯥꯔꯛꯄꯒ ꯃꯁꯇꯥꯔꯗ ꯑꯣꯏꯜꯁꯦ ꯑꯆꯥꯊꯥꯎ ꯑꯁꯦꯡꯕꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯔꯒꯦꯀꯣ ꯄꯣꯔꯣꯡꯗꯤ ꯊꯥꯎ ꯑꯃꯐꯥꯎ ꯊꯣꯛꯇꯕꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯊꯥꯎ ꯈꯤꯇꯪ ꯅꯝꯗ꯭ꯔꯗꯤ ꯏꯆꯝ ꯆꯝꯕꯅꯤꯀꯣ ꯑꯗꯨꯅ ꯉꯥ ꯑꯇꯩ ꯊꯣꯡꯕꯗꯒꯤ ꯄꯣꯔꯣꯡ ꯊꯣꯡꯕꯁꯤꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯣ ꯊꯥꯎꯁꯦ ꯐꯖꯅ ꯃꯨꯜꯂꯛꯑꯕ ꯃꯇꯨꯡꯗ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯁ꯭ꯄꯨꯟ ꯑꯃ ꯉꯧꯁꯜꯂꯦ ꯇꯦꯖꯄꯇꯥ ꯇꯦꯜꯍꯧ ꯉꯧꯁꯜꯂꯦꯀꯣ ꯃꯤꯊꯤꯒꯁꯦ ꯑꯝꯇ ꯇꯤꯡꯗ꯭ꯔꯦ ꯃꯄꯨꯝꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯉꯧꯁꯜꯂꯦ ꯑꯗꯨꯒ ꯍꯤꯡꯁꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃ ꯉꯧꯁꯜꯂꯦꯀꯣ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕꯁꯦ ꯍꯥꯞꯄꯁꯨ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯂꯩꯔꯒ ꯍꯥꯞꯄꯤꯌꯨ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯣ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏꯅ ꯍꯥꯞꯇꯣꯏꯅꯤꯅ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯑꯗꯨꯕꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯉꯥ ꯊꯣꯡꯕꯗꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯁꯨ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯃꯔꯣꯏ ꯃꯔꯥ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯔꯣꯏ ꯃꯔꯥꯗꯨꯅꯦ ꯇꯤꯜꯍꯧꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯈꯤꯇꯪ ꯑꯣꯜꯂꯛꯄꯗꯀꯣ ꯅꯥꯀꯨꯞꯄꯤꯒ ꯅꯄꯥꯛꯄꯤꯒ ꯃꯅꯥ ꯑꯁꯪꯕꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯁꯤꯀꯣ ꯌꯥꯝ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯔꯣꯁꯇꯣ ꯂꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯄꯥꯛꯄꯤꯁꯦ ꯆꯣꯡꯊꯣꯔꯛꯇꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯈꯥꯏꯔꯒ ꯍꯥꯞꯄꯒꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯊꯤ ꯑꯩꯅ ꯉꯧꯁꯟꯈꯤꯕꯗꯣ ꯃꯤꯊꯤꯗꯣ ꯀꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯍꯦꯛ ꯀꯥꯕꯗ ꯈꯥꯗꯣꯏꯅꯦ ꯏꯟꯖꯥꯡꯁꯦ ꯈꯥꯔꯞ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯆꯅꯝ ꯑꯁꯨꯕ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯁꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯔꯒꯀꯣ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯃꯨꯟꯖꯜꯍꯜꯂꯒ ꯁꯤꯡ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯁꯤꯡꯁꯨ ꯑꯃꯨꯛ ꯉꯧꯕ ꯃꯇꯝꯗ ꯍꯦꯟꯖꯟꯕ ꯑꯣꯚꯔ ꯀꯨꯛ ꯇꯧꯕ ꯌꯥꯗꯕ ꯁꯤꯡꯁꯤꯁꯨ ꯈꯥꯔꯞ ꯇꯧꯗꯣꯏꯅꯦꯕ ꯃꯥꯁꯦ ꯀꯨꯏꯅ ꯉꯧꯕ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦꯀꯣ ꯆꯃꯆ ꯑꯃꯒ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯍꯥꯞꯄꯒꯦ ꯌꯨꯝꯗ ꯁꯨꯖꯕ ꯃꯔꯨ ꯃꯔꯥꯡꯗꯨꯅꯤ ꯑꯗꯣ ꯒꯔꯝ ꯃꯁꯥꯂꯥ ꯐꯤꯁ ꯃꯁꯥꯂꯥ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯣꯏ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯤꯃ ꯍꯥꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯃꯁꯥꯂꯥ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯇ꯭ꯔꯒꯁꯨꯅꯦ ꯁꯨꯃꯥꯏꯅ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯃꯔꯤ ꯃꯉꯥ ꯈꯥꯏꯗꯣꯛꯑ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤ ꯃꯇꯠ ꯑꯃꯈꯛ ꯑꯔꯧꯕꯅꯤꯀꯣ ꯉꯥꯔꯤꯁꯦ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅ ꯃꯍꯥꯎ ꯂꯩꯕꯅꯦ ꯑꯗꯨꯒ ꯉꯥꯔꯤꯁꯦ ꯃꯃꯤꯡꯗꯪꯒꯤ ꯍꯥꯞꯄꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯞꯅꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯤꯟꯖꯥꯡ ꯂꯣꯏꯔꯛꯄꯗ ꯁꯣꯛ ꯑꯃꯨꯛ ꯇꯧꯒꯗꯕꯗꯣ ꯑꯗꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯧꯊꯣꯛꯑꯣꯔꯁꯦꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯧꯊꯣꯛꯑꯣꯔꯒ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯩꯗ ꯁꯣꯛ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯍꯥꯞꯄꯗꯣ ꯑꯗꯨꯁꯨ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯥꯝ ꯂꯩꯍꯟꯕꯅꯤꯀꯣ ꯑꯗꯨꯒ ꯁꯝꯁꯨ ꯌꯥꯝ ꯁꯝꯃꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯡꯒꯤ ꯄꯤꯁꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯒꯦ ꯑꯗꯨꯒ ꯉꯥꯁꯦ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯄꯤꯁꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎ ꯈꯤꯇꯪ ꯑꯃꯅꯦ ꯊꯨꯝ ꯈꯤꯇꯪ ꯑꯃꯅꯦ ꯍꯥꯞꯄꯒ ꯇꯣꯠꯂꯒ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯔꯒ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯁꯨ ꯉꯥꯍꯤꯡꯒꯁꯦ ꯐꯍꯜꯂꯤ ꯍꯥꯏꯀꯣ ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏ ꯊꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯊꯥꯎ ꯇꯩꯔꯒ ꯊꯣꯡꯕꯗꯨꯒ ꯇꯩꯗꯅ ꯊꯣꯡꯕꯒ ꯀꯔꯝꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯝꯒꯗꯕ ꯆꯥꯡꯗ ꯊꯨꯝꯁꯦ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5-10ꯗꯪ ꯉꯧꯕꯤꯔꯁꯤꯀꯣ ꯉꯁꯥꯏꯒꯤ ꯉꯥ ꯃꯅꯨꯡꯗ ꯌꯥꯎꯖꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯨꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯊꯨꯝꯁꯨ ꯃꯅꯨꯡ ꯌꯧꯅ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5-10 ꯒ꯭ꯌꯥꯁꯁꯦ ꯂꯣ ꯅꯠꯇ꯭ꯔꯒ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯞꯅ ꯉꯧꯔꯁꯤꯀꯣ ꯉꯥꯛꯇꯪ ꯃꯥꯒꯤ ꯃꯍꯤꯗꯣ ꯊꯣꯛꯍꯜꯂꯛꯁꯦꯕ ꯑꯗꯨ ꯄꯣꯔꯣꯡꯗꯤ ꯃꯍꯤꯗꯤ ꯀꯌꯥꯗꯤ ꯊꯣꯛꯇꯕꯅꯤꯀꯣ ꯃꯥꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯍꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯣꯝ ꯁꯥꯅ ꯃꯌꯥꯏꯁꯦ ꯊꯝꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯉꯧꯕꯤꯔꯁꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯀꯪꯗ꯭ꯔꯤꯐꯥꯎꯅꯤꯀꯣ ꯉꯧꯗꯣꯏꯁꯦ ꯑꯗꯨꯅ ꯒ꯭ꯌꯥꯁꯁꯦ ꯃꯦꯗꯤꯌꯝ ꯅꯠꯇ꯭ꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯞꯅ ꯇꯞꯅ ꯉꯧꯕꯤꯕ ꯑꯗꯨꯒ ꯈꯥꯕꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯄꯥꯕ ꯈꯥꯕꯩ ꯃꯅꯤꯡꯅꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯣꯠꯄ ꯅꯨꯡꯉꯥꯏꯒꯗꯕ ꯇꯣꯏꯔꯣꯏꯗꯕ ꯑꯃ ꯄꯥꯏꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩꯒꯤꯁꯨ ꯌꯥꯝ ꯃꯇꯨꯡ ꯏꯜꯂꯦꯕ ꯉꯥ ꯃꯇꯣꯡ ꯇꯣꯏꯕꯁꯦ ꯑꯗꯣ ꯑꯩꯒꯤꯁꯤꯒꯤ ꯀꯦꯛ ꯁꯥꯕꯒꯤꯅꯦ ꯑꯩꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯠ ꯅꯥꯏꯐꯇꯣ ꯁꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯤꯅꯤꯠ 10 ꯉꯧꯔꯕ ꯃꯇꯨꯡꯗ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯥꯞꯀꯗꯧꯕꯁꯤꯡꯗꯣ ꯍꯥꯞꯄꯒꯦ ꯃꯇꯣꯡꯁꯦ ꯆꯥꯎꯃꯟꯗꯅꯀꯣ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯃꯆꯦꯠ ꯑꯃꯈꯛꯅꯤ ꯃꯆꯥ ꯃꯆꯥ ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦ ꯍꯩꯔꯤꯕꯣꯞ ꯃꯆꯦꯠ 2ꯈꯛꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯔꯣꯏꯗꯣ ꯈꯤꯇꯪ ꯑꯃꯅꯦ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯍꯥꯞꯆꯜꯂꯒꯦꯀꯣ
ꯑꯗꯨꯒ ꯃꯆꯨ ꯃꯁꯥꯂꯥ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯁꯦ ꯌꯨꯝꯗ ꯁꯨꯖꯕ ꯃꯣꯔꯣꯛꯁꯦ ꯁ꯭ꯄꯨꯟ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯗꯣ ꯃꯆꯨ ꯈꯤꯇꯪ ꯐꯖꯍꯟꯒꯦ ꯁ꯭ꯄꯨꯟ ꯑꯃꯒ ꯃꯈꯥꯏ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯝꯒꯗꯕ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯗꯨꯅ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯍꯟꯊꯕ ꯌꯥꯏ ꯃꯥꯗꯤ ꯉꯁꯪ ꯉꯥꯡꯉ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄꯥꯎꯗꯔꯗꯨꯗꯤ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯨ ꯃꯍꯥꯎ ꯂꯩꯍꯟꯕꯅꯤ ꯑꯗꯨꯅ ꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯀꯩꯀꯥꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯑꯃꯨꯛ ꯃꯤꯅꯤꯠ 5-6 ꯑꯃꯨꯛ ꯉꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯍꯤꯟꯖꯥꯡ ꯃꯍꯤꯁꯦ ꯑꯗꯣ ꯏꯁꯤꯡ ꯑꯏꯪꯕ ꯍꯥꯞꯄꯗ ꯉꯥ ꯃꯇꯣꯡꯁꯦ ꯇꯣꯏꯍꯜꯂꯦꯅ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯇꯣꯏꯍꯟꯕ ꯑꯁꯥꯕ ꯍꯥꯞꯄꯁꯤꯅꯅꯦ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯌꯥꯝꯅ ꯊꯨꯕꯅꯦ ꯍꯩꯖꯤꯟꯕꯒ ꯑꯗꯨꯝ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡꯁꯦ ꯎꯔꯤ ꯎꯔꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯎꯔꯤꯁꯦ ꯉꯥꯒꯤ ꯄꯤꯁꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯁꯨ ꯃꯤꯅꯤꯠ 10 ꯐꯖꯅ ꯂꯣꯜꯂꯦ ꯐꯅꯌꯥꯝ ꯀꯪꯉꯦꯀꯣ ꯏꯟꯖꯥꯡ ꯃꯍꯤꯁꯦ ꯌꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯁꯨꯡꯉꯩꯀꯥꯟꯁꯤꯗ ꯊꯨꯝ ꯋꯥꯠꯄ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯐꯤꯁ ꯃꯁꯥꯂꯥ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯅꯤꯡꯕ ꯈꯔ ꯂꯣꯏ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯒꯔꯝ ꯃꯁꯥꯂꯥ ꯈꯤꯇꯪ ꯑꯃꯅꯦ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯑꯃꯅꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯕꯜ ꯁꯣꯛ ꯇꯧꯒꯗꯕꯗꯣ ꯂꯧꯊꯣꯛꯑꯒ ꯊꯝꯍꯧꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯩꯁꯤꯗ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯒ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯍꯥꯞꯆꯜꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯌꯥꯝꯅ ꯊꯨꯕꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯄꯣꯔꯣꯡꯕꯨ ꯄꯥꯝꯖꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯕꯤꯌꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯒ ꯌꯥꯝꯅ ꯍꯥꯎꯕ ꯇꯥꯔꯒꯗꯤ ꯍꯥꯎꯏ ꯅꯠꯇ꯭ꯔꯒ ꯍꯥꯎꯇꯦ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯩꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯥ ꯈꯤꯇꯪ ꯑꯃꯅꯦ ꯐꯗꯤꯒꯣꯝ ꯈꯨꯕꯥ ꯑꯃꯅꯦ ꯆꯥꯏꯁꯜꯂꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯥꯒꯤ ꯔꯣꯁꯇꯣ ꯂꯧꯁꯤꯜꯂꯒ ꯊꯝꯃꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯇꯦꯡꯀꯣꯠ ꯀꯩꯀꯥ ꯔꯦꯗꯤ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯂꯧꯁꯟꯖꯦꯕ ꯄꯥꯏꯊꯣꯛꯍꯜꯂꯣꯏꯁꯦꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒ ꯍꯥꯞꯊꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯣꯔꯣꯡ ꯊꯣꯡꯕꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯨꯒ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ